ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ, ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ꯫ ꯉꯜꯂꯤꯕ ꯑꯣꯏꯕꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯁꯨ ꯏꯆꯠ ꯆꯠꯅꯔꯝꯗꯦ꯫ ꯂꯨꯆꯤꯡ ꯁꯥꯎꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯉꯥꯡꯂꯦ, "ꯅꯪꯅ ꯇꯣꯛꯅꯁꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯂꯥꯏꯔꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯅꯠꯇ꯭ꯔꯥ? ꯅꯁꯥꯅ ꯈꯪꯂꯤꯕꯗꯣ ꯌꯥꯝꯅ ꯐꯩ꯫ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ." "ꯑꯣ, ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯈꯜꯂꯒꯗꯤ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ?" "ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯃꯇꯤꯛ ꯆꯥꯗꯦ." ꯂꯨꯆꯤꯡ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯟꯊꯣꯏ, ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯇꯥꯔꯤꯕꯁꯤ꯫ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯑꯗꯨ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ?" ꯂꯨꯆꯤꯡ ꯉꯥꯟꯕꯅ ꯐꯝꯂꯤꯕ ꯅꯥꯀꯟꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ, ꯅꯪꯁꯦ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯇꯣ ꯑꯩꯉꯣꯟꯗ ꯇꯝꯒꯗꯕꯅꯤ." "ꯏꯇꯥꯎ, ꯄꯥꯟꯊꯣꯏꯅ ꯑꯩꯒ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯏ." "ꯑꯦ, ꯃꯥꯗꯤ ꯀꯩꯒꯤ ꯍꯥꯏꯔꯛꯏꯕ? ꯅꯕꯥꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯗꯥꯏꯅꯦ." "ꯑꯩꯁꯦ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯍꯥꯏꯔꯨꯕꯒꯤꯅꯤ." ꯉꯥꯟꯕ ꯍꯧꯅ ꯅꯣꯛꯈꯠꯂꯛꯇꯨꯅ, "ꯏꯁ, ꯂꯣꯏꯔꯦ! ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯇꯣꯛꯅꯁꯦ ꯍꯥꯏꯕ ꯉꯝꯃꯤꯅꯦ, ꯐꯅꯗꯨꯝ ꯐꯔꯤ, ꯃꯗꯨ ꯅꯨꯄꯤꯗꯣ ꯇꯣꯛꯅꯈꯤꯕꯅ ꯐꯔꯤ." "ꯅꯪꯅꯗꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯤꯕ, ꯑꯩꯅꯗꯤ ꯁꯤꯗ ꯊꯋꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯗꯤ ꯅꯪ ꯈꯪꯄꯣꯠꯇꯦꯅꯦ." "ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯌꯨ ꯊꯛꯎꯁꯤꯔꯣ?" "ꯀꯥꯏꯗ?" "ꯏꯅꯦ ꯆꯥꯎꯕꯒꯤ ꯄꯣꯠꯐꯝꯗ." "ꯌꯥꯏ, ꯊꯛꯎꯁꯤꯅꯦ, ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯝꯇ ꯊꯛꯀꯦ." ꯉꯥꯟꯕ ꯂꯨꯆꯤꯡꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯊꯥꯗꯨꯅ, "ꯍꯦ, ꯅꯨꯄꯤ ꯀꯥꯏꯅꯔꯒ ꯌꯨ ꯊꯛꯄꯒꯤ ꯃꯍꯨꯠꯇꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ." ꯉꯥꯟꯕꯒꯤ ꯃꯃꯥ ꯊꯥꯕꯂꯩꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤꯔꯣ ꯏꯕꯨꯡꯉꯣ?" ꯉꯥꯟꯕ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏ ꯂꯨꯆꯤꯡꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯌꯦ." "ꯏꯃꯥꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤꯕꯅꯤ, ꯇꯥꯟ ꯌꯥꯝꯅ ꯆꯥꯅꯔꯦ, ꯉꯁꯤꯗꯤꯅꯦ ꯉꯥ ꯊꯣꯡꯗꯣꯛꯑꯒ ꯆꯥꯊꯣꯛꯁꯤ ꯍꯥꯎꯅ." "ꯍꯣꯏ ꯏꯃꯥ." "ꯑꯗꯨꯗꯤ ꯏꯃꯥ ꯉꯥ ꯂꯩꯔꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯅꯈꯣꯏ ꯑꯅꯤ." "ꯍꯣꯏ ꯏꯃꯥ." ꯊꯥꯕꯂꯩꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯥꯗꯤ ꯉꯥꯟꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ." "ꯅꯪ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ." "ꯅꯌꯨꯝꯗ ꯆꯠꯂꯣ, ꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯒꯤ ꯀꯨꯁꯤ." ꯂꯨꯆꯤꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯉꯥꯟꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯨꯆꯤꯡ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯉꯥꯟꯕ ꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯉꯥꯟꯕ ꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯈꯜꯂꯛꯏ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯕꯖꯥꯠꯂ? ꯑꯩꯅꯗꯤ ꯀꯌꯥꯗ ꯊꯥꯖꯔꯨꯔꯤꯕ, ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯂꯣꯏꯔꯛꯄꯗ ꯉꯥꯟꯕꯁꯨ ꯍꯦꯛꯇ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯆꯤꯜꯂꯛꯏ꯫ "ꯌꯥꯔꯦ ꯄ꯭ꯔꯚꯨ, ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯤꯗꯣ, ꯑꯩꯗꯤꯅꯦ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ." "ꯑꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯣꯛꯄꯤꯌꯨ ꯍꯥꯏꯒꯦ?" "ꯅꯣꯛꯅꯤꯡꯉꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯅꯣꯛꯇꯦꯗꯅ." ꯂꯨꯆꯤꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯉꯁꯤꯒꯤ ꯆꯌꯦꯠꯅꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤ?" "ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯌꯦꯠꯅꯕ ꯊꯕꯛꯀ ꯇꯧꯈꯤꯗꯦꯀꯣ. ꯅꯪꯅ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯇꯧꯖꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯛꯁꯤꯜꯂꯛꯄꯤꯒ ꯇꯧꯏ." "ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯤꯗ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯉꯥꯏꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯐꯥꯎꯕ ꯍꯦꯛ ꯌꯦꯠꯂꯤꯗ." "ꯐꯔꯦ, ꯑꯩꯅ ꯌꯥꯝꯅ ꯌꯦꯠꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯌꯦꯠꯂꯦ." "ꯑꯗꯨꯗꯤ ꯅꯌꯨꯝ ꯍꯟꯈ꯭ꯔꯣ." ꯂꯨꯆꯤꯡ ꯉꯥꯟꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ, "ꯍꯦꯛ ꯇꯧꯔꯒ ꯌꯨꯝ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ, ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯦ?" "ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ." "ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤꯅꯦ ꯁꯨꯡꯍꯟ ꯍꯦꯛ ꯍꯜꯂꯨ, ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ?" Ngàn bà hadaꯛꯇꯤ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ꯫ "ꯌꯥꯔꯦ ꯑꯩꯗꯤ ꯊꯣꯛꯆꯈ꯭ꯔꯒꯦ, ꯅꯪꯁꯨ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯈꯪꯍꯧꯒꯣꯀꯣ." "ꯍꯣꯏ, ꯈꯔ ꯊꯨꯅ ꯊꯣꯛꯄꯤꯈ꯭ꯔꯣ." ꯉꯥꯟꯕꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫
ꯃꯁꯤ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗꯀꯣ꯫ ꯁꯣꯟꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯤ ꯉꯥꯟꯕ ꯂꯨꯆꯤꯡꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ? ꯁꯦ, ꯍꯧꯒꯠꯂꯣ, ꯆꯥꯛ ꯆꯥꯎꯔꯁꯦ꯫ ꯂꯨꯆꯤꯡ ꯃꯃꯤꯠꯇꯨ ꯅꯣꯏꯔꯗꯨꯅ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ? ꯀꯗꯥꯏꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯗꯣꯏꯅꯣ? ꯑꯌꯨꯛꯀꯤ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤ꯫ ꯂꯨꯆꯤꯡꯁꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯁ, ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ꯫ ꯇꯨꯝꯅꯤ꯫ ꯅꯪꯗꯤ ꯇꯨꯝꯅꯤꯌꯦ. ꯃꯤꯒꯤꯅ ꯅꯨꯄꯤ ꯀꯥꯏꯅꯔꯒ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯅꯩ. ꯑꯗꯨꯒ ꯅꯪꯅ ꯄꯨꯡꯈꯩ ꯇꯨꯝꯕ ꯉꯝꯃꯤ. ꯑꯁ, ꯅꯨꯄꯤ ꯀꯥꯏꯅꯕꯒ ꯇꯨꯝꯕꯒ ꯃꯔꯤ ꯂꯩꯅꯗꯦ. ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ. ꯀꯩꯅꯣ? ꯃꯤꯗꯤ ꯅꯨꯄꯤ ꯀꯥꯏꯅꯔꯗꯤ ꯆꯥꯕ ꯊꯛꯄ ꯑꯝꯇ ꯌꯥꯗꯦ ꯍꯥꯏꯅꯩ. ꯑꯗꯨꯒ ꯅꯪꯗꯤ ꯅꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯏꯅ. ꯑꯁ, ꯅꯨꯄꯤ ꯀꯥꯏꯅꯕꯒ ꯆꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦꯕ. ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯂꯨꯆꯤꯡ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯟꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯤꯕꯨ ꯅꯨꯄꯤ ꯀꯥꯏꯅꯔꯤꯅꯤ, ꯄꯛꯇꯕꯅ ꯂꯣꯏ. ꯉꯁꯥꯏꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯜꯂꯝꯕꯅꯤ꯫ ꯁꯣꯟꯅ ꯃꯍꯥꯛꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯃꯆꯥꯁꯤꯡꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯟꯕ ꯂꯨꯆꯤꯡꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯤ? ꯅꯄꯥꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅꯤ. ꯈꯔ ꯊꯦꯡꯅꯤꯁꯨ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅꯅꯦ, ꯅꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯊꯣꯛꯑꯣ꯫ ꯑꯅꯤꯗꯨꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯆꯤꯡꯅ ꯆꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯎꯏꯍꯦ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯉꯥ ꯊꯣꯡꯕꯁꯦ꯫ ꯊꯥꯕꯂꯩ ꯅꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯥꯅꯕꯨ ꯍꯥꯎꯔꯕꯗꯤ ꯏꯃꯥꯗꯤ ꯌꯥꯔꯦ. ꯉꯥꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯀꯥꯏꯅꯕ ꯃꯥꯅ ꯃꯍꯥꯎꯒꯁꯨ ꯂꯣꯏ ꯈꯪꯉꯤ꯫ ꯉꯥꯟꯕꯅ ꯁꯣꯜꯂꯤꯕꯗꯨ ꯂꯨꯆꯤꯡꯁꯨ ꯇꯥꯔꯗꯨꯅ ꯉꯥꯟꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕ ꯃꯥꯁꯨ ꯂꯨꯆꯤꯡꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ, ꯀꯤꯖꯩ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯆꯥ ꯑꯅꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯞꯂꯛꯈꯣꯒꯦ? ꯂꯨꯆꯤꯡꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯈꯔꯒ ꯏꯟꯁꯥꯡ ꯈꯔꯒ ꯍꯥꯞꯄꯛꯑꯣ꯫ ꯍꯣꯏ, ꯍꯥꯞꯄꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯞꯄꯝꯃꯤ꯫ ꯉꯥꯟꯕ ꯃꯥꯗꯤ ꯂꯨꯆꯤꯡꯒꯤ ꯈꯨꯆꯥ ꯑꯗꯨꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯄꯤ ꯀꯥꯏꯅꯔꯒ ꯆꯥꯛ ꯍꯦꯟꯅꯕꯨ ꯆꯥꯏꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ꯫ ꯂꯨꯆꯤꯡꯁꯨ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯎꯕ, ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ꯫ ꯉꯥꯟꯕꯁꯨ ꯂꯨꯆꯤꯡꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯉꯥꯡꯂꯛꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯇꯧꯅ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃ ꯅꯨꯄꯤ ꯀꯥꯏꯅꯗꯦ ꯍꯥꯏ. ꯆꯥꯛꯇꯤ ꯐꯖꯅ ꯂꯧꯈꯠꯂꯤꯍꯦ꯫ ꯅꯨꯄꯤ ꯀꯥꯏꯅꯕꯒ ꯆꯥꯛ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯗꯦ. ꯆꯥꯛꯁꯨ ꯇꯣꯛꯑꯕꯅꯤꯅꯅꯦ, ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯉꯥꯛꯇ ꯑꯋꯥ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯂꯨꯆꯤꯡꯒꯤ ナꯀꯟꯗ ꯍꯤꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯆꯥꯛ ꯌꯥꯝ ꯆꯥꯃꯟꯕꯒꯤ ꯋꯥꯗꯅ ꯄꯣꯊꯥꯔꯒ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯄꯣꯊꯥꯒꯦ ꯀꯥꯏꯅ, ꯅꯁꯛꯇꯨꯒ꯫ ꯁꯛꯀꯤ ꯋꯥꯗꯤ ꯐꯖꯕꯅꯤꯍꯦ꯫ ꯑꯣ, ꯑꯗꯨꯅꯔꯣ ꯅꯨꯄꯤꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯤꯗꯣ? ꯃꯁꯤꯗꯤꯅꯦ, ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤ꯫ ꯂꯨꯆꯤꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗꯅꯦ, ꯑꯩꯗꯤ ꯅꯥꯀꯣꯡ ꯑꯁꯦ ꯀꯥꯏꯗꯧꯔꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯕꯤꯌꯨ ꯍꯥꯏꯒꯦ? ꯂꯥꯏꯔꯦ ꯍꯥꯏꯕꯕꯨ ꯂꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯔꯕ ꯅꯪꯗꯤ ꯂꯩꯍꯧꯔꯣꯀꯣ, ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯉꯥꯛꯇ ꯎꯏꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯥꯔꯩꯗ ꯈꯥꯡꯕ ꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯣꯔꯣꯛ ꯍꯩꯖꯤꯟꯈꯤꯕꯅ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯏꯃꯥ, ꯁꯥꯏ, ꯏꯃꯥ! ꯏꯕꯦꯂꯩ ꯆꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯃꯥ ꯑꯁꯤꯕꯗꯣ ꯁ꯭ꯋꯥꯏꯗ ꯄꯜꯂꯒ ꯀꯞꯄꯛꯀꯅꯨ, ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏ꯫ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯁꯪꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯆꯣ, ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ꯫ ꯂꯤꯛꯂꯥꯏ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯏ ꯄꯟꯊꯕ ꯇꯧꯗꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯀꯨꯁꯨꯝꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯁꯨꯝ ꯂꯤꯛꯂꯥꯏꯗ ꯀꯔꯦꯝꯅꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯁꯥꯕꯤ, ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯅꯦ ꯍꯥ꯫ ꯂꯤꯛꯂꯥꯏ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯊꯕꯛ ꯇꯧꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯀꯨꯁꯨꯝꯗꯤ
ꯂꯤꯛꯂꯥꯏꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯗꯨꯅ ꯂꯤꯛꯂꯥꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯆꯥꯏꯈꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯆꯤꯟ ꯈꯨꯝꯗꯕ ꯑꯗꯨꯗꯅꯤ ꯏꯃꯥꯅ ꯏꯟꯁꯥꯡ ꯍꯩꯖꯤꯜꯂꯤꯗꯣ꯫ ꯂꯤꯛꯂꯥꯏ ꯍꯟꯗꯛꯇꯤ ꯁꯥꯎꯔꯞꯇꯧꯅ ꯀꯨꯁꯨꯝꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯁꯨꯝ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯁꯦ ꯏꯈꯨꯠ ꯄꯦꯟꯅ ꯑꯣꯠꯄ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯦꯡꯊꯤꯔꯤꯕꯁꯦ? ꯇꯧꯗꯦ, ꯅꯪ ꯑꯩꯉꯣꯟꯗ ꯑꯀꯥꯏꯕ ꯑꯝꯇ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛꯅ ꯇꯧꯗꯣ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯜꯂꯛꯑꯦ꯫ ꯂꯤꯛꯂꯥꯏ ꯃꯁꯛ ꯃꯇꯧꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯩ, ꯃꯉꯣꯟꯗ ꯁꯤꯃꯗꯤ ꯊꯤ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯐꯖꯕꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯂꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯀꯨꯁꯨꯝꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯀꯨꯁꯨꯝꯁꯨ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯄꯨꯈꯝꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯛꯂꯥꯏꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏ ꯃꯊꯟꯇ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯣꯡꯊꯥꯡꯁꯨ ꯂꯤꯛꯂꯥꯏꯒꯤ ꯅꯥꯛꯇ ꯇꯥꯍꯥ ꯇꯥꯍꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯂꯤꯛꯂꯥꯏ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯑꯃꯨꯛ ꯍꯥꯏꯗ ꯋꯥꯠꯂꯤꯒꯦ? ꯅꯪ ꯁꯥꯎꯅꯨ, ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯂꯤꯛꯂꯥꯏ꯫ ꯇꯥ ꯅꯣꯡꯊꯥꯡ, ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯂꯤꯛꯂꯥꯏ, ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ꯫ ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ꯫ ꯂꯤꯛꯂꯥꯏ, ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝꯅ ꯂꯣꯏꯅꯁꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯣ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯩ ꯀꯨꯁꯨꯝꯒꯁꯨ ꯂꯣꯏꯅꯔꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯂꯥꯞꯇꯛꯅ ꯀꯨꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯛꯏ꯫ ꯇꯥ ꯅꯣꯡꯊꯥꯡ, ꯑꯗ ꯀꯩꯗꯧꯔꯤꯅꯣ? ꯅꯣꯡꯊꯥꯡ ꯀꯨꯁꯨꯝꯗ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯄꯥꯈꯠꯅ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯂꯥꯛꯑꯣ ꯁꯤꯗ꯫ ꯍꯣꯏ, ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯗ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯅꯣꯡꯊꯥꯡꯅ ꯆꯠꯈꯤꯕꯗꯨ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯨꯁꯨꯝ ꯁꯥꯎꯅ ꯅꯣꯡꯊꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯅꯪ ꯂꯤꯛꯂꯥꯏꯕꯨ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯂꯥꯞꯊꯣꯛꯅꯔꯁꯤ꯫ ꯀꯨꯁꯨꯝ, ꯁꯥꯎꯈꯤꯅꯨꯕ, ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯤꯛꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ? ꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ, ꯑꯩꯅ ꯅꯠꯇꯦ꯫ ꯍꯧꯅꯤꯌꯦ ꯃꯁꯤꯒꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯁꯦ꯫ ꯃꯇꯨꯡ ꯍꯦꯛ ꯁꯥꯟꯅꯔꯝꯃꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯁꯥꯟꯅꯔꯣꯏꯕꯁꯤ, ꯁꯥꯎꯅꯨ꯫ ꯁꯥꯎꯅꯨ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯀꯨꯁꯨꯝꯅ ꯂꯤꯛꯂꯥꯏ ꯂꯥꯛꯄ ꯎꯕ ꯑꯁꯤꯗ ꯅꯣꯡꯊꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯇꯥ ꯅꯣꯡꯊꯥꯡ, ꯅꯪꯅ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯒꯅꯤ? ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥ ꯅꯣꯡꯊꯥꯡꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ? ꯂꯤꯛꯂꯥꯏ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯅ ꯅꯣꯡꯊꯥꯡꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤꯅ ꯅꯣꯡꯊꯥꯡꯅ ꯀꯨꯁꯨꯝꯒ ꯂꯣꯏꯅꯈꯤꯕ ꯑꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯏꯕꯦꯂꯩꯅ ꯂꯤꯛꯂꯥꯏꯕꯨ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯁꯨꯛ ꯀꯨꯏꯅꯕꯨ? ꯆꯠꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ꯫ ꯑꯥꯗ ꯀꯩꯗꯧ ꯂꯩꯔꯨꯒꯦ? ꯂꯤꯛꯂꯥꯏ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯏꯕꯦꯂꯩ ꯂꯤꯛꯂꯥꯏꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨ ꯃꯨꯟꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥꯒ ꯆꯒꯠ ꯆꯒꯠ ꯇꯧꯔꯨꯔꯒ ꯁꯣꯛꯂꯛꯄ ꯏꯁꯤꯡꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯂꯤꯛꯂꯥꯏ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯃꯥ! ꯀꯧꯔꯛꯀꯅꯨ! ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯦ꯫ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯈꯨꯝꯕꯁꯨ ꯉꯝꯗ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ꯫ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅ ꯈꯟꯈꯤꯅꯤ꯫ ꯂꯤꯛꯂꯥꯏ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯍꯧꯔꯤ꯫ ꯈꯤꯇꯪ ꯉꯥꯡ ꯌꯥꯗꯦ, ꯀꯞꯇꯣꯏꯒ ꯈꯣꯠꯇꯣꯏꯒ, ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ ꯑꯣꯏꯕ꯫ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗꯅꯤ ꯂꯨꯆꯤꯡ ꯅꯨꯡ ꯂꯩꯉꯣꯏ ꯍꯣꯟꯕ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯥ ꯊꯛꯁꯦ꯫ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯏ꯫ ꯂꯩꯁꯤ ꯂꯨꯆꯤꯡꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥ ꯂꯨꯆꯤꯡ, ꯅꯪꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯏꯊꯥ ꯊꯥꯖꯗꯅ꯫ ꯂꯨꯆꯤꯡ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥ ꯊꯛꯄ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥ ꯂꯨꯆꯤꯡ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧꯕ ꯂꯩꯕꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯀꯣꯟꯅ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯨꯆꯤꯡ ꯃꯥꯗꯤ ꯂꯩꯁꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯁꯤꯗꯤ ꯂꯨꯆꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯨꯆꯤꯡꯁꯨ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯂꯣꯏꯔꯗꯨꯅ
ꯊꯕꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯂꯧꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯨꯆꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯨꯆꯤꯡ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯍꯜꯂꯦꯗꯅ ꯑꯩꯈꯣꯏ ꯃꯍꯥꯁꯣꯏꯁꯦ?" ꯍꯟꯖꯔꯛꯏ꯫ ꯂꯨꯆꯤꯡꯁꯨ ꯉꯥꯟꯕꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯅ ꯍꯥꯏꯔꯛꯏ, "ꯉꯥꯟꯕ, ꯑꯩꯈꯣꯏꯒ ꯅꯍꯥꯟ ꯊꯦꯡꯅꯕ ꯂꯩꯁꯤꯗꯣ ꯃꯣꯏ ꯃꯌꯨꯝꯒꯤꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯕꯛ ꯁꯨꯔꯨꯔꯤꯕꯗꯣ." "ꯑꯦ, ꯑꯗꯨꯗꯤ ꯂꯩꯁꯤꯗꯤ ꯈꯪꯗ꯭ꯔꯣ?" "ꯈꯪꯉꯤ꯫ ꯑꯗꯨꯗꯤ ꯀꯧꯔꯛꯇ꯭ꯔꯣ?" "ꯀꯧꯔꯛꯑꯦ꯫ ꯑꯩꯗꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯀꯌꯥ ꯍꯩꯅꯗꯦꯗ." "ꯑꯦ, ꯃꯁꯛ ꯑꯗꯨ ꯐꯖꯩꯗꯨꯕꯣ?" "ꯃꯁꯛ ꯐꯖꯕꯅ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ." "ꯍꯣꯏ, ꯆꯨꯝꯃꯤꯅꯦ. ꯄꯥꯟꯊꯣꯏꯗꯨꯁꯨ ꯐꯖꯕꯅꯤ." "ꯌꯥꯔꯦ, ꯃꯗꯨ ꯅꯨꯄꯤꯗꯣ ꯄꯜꯂꯛꯑꯅꯨ. ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ. ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯗ." "ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯕꯗꯤ ꯏꯁꯥ ꯏꯊꯟꯇꯅꯦ ꯋꯥꯍꯧꯗꯧꯕ. ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯏꯁꯥ ꯋꯥꯗꯅꯕ ꯉꯁꯥꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯀꯥꯎꯈ꯭ꯔꯦ." "ꯐꯩꯌꯦ ꯀꯥꯎꯔꯤꯗꯣ. ꯍꯣꯏ ꯌꯥꯔꯦ, ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ. ꯈꯗꯥꯡꯗꯣ ꯀꯣꯟꯅ ꯅꯣꯝꯅꯔꯁꯤ." "ꯍꯣꯏ, ꯄꯣꯊꯥꯕꯤꯌꯨ." ꯂꯨꯆꯤꯡꯁꯨ ꯀꯩꯁꯨ ꯈꯨꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯅꯥꯎꯅꯨꯄꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯕꯦꯂꯩ ꯁꯥꯎꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯀꯔꯤꯒꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ?" ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯉꯁꯤꯗꯤ ꯀꯞꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯏꯃꯥ. ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯃꯇꯨꯡ ꯇꯧꯔꯔꯣꯏ. ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯃꯥ." ꯀꯨꯁꯨꯝ ꯁꯥꯎꯅ ꯂꯤꯛꯂꯥꯏꯒꯤ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯃꯁꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯖꯟꯅ ꯐꯣꯏꯔꯝꯃꯤ꯫ "ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯈꯟꯕ꯭ꯔꯣ? ꯀꯨꯁꯨꯝ, ꯊꯥꯗꯣꯛꯑꯣ ꯅꯥꯏ." "ꯅꯥꯕꯁꯨ ꯈꯪꯉꯤꯕꯣꯏꯔꯦ ꯅꯪꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯏꯔꯝꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯐꯥꯎꯕꯗ ꯁꯦꯠ ꯊꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤꯗ ꯃꯥꯅ ꯈꯨꯄꯥꯛꯅꯒ ꯊꯥꯗꯅ ꯃꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯉꯛꯁꯝ ꯑꯁꯦ ꯏꯜꯂꯒ ꯇꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯏꯃꯥ, ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯣ ꯌꯥꯝ ꯅꯥꯏꯌꯦ." "ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯃꯊꯪꯒ ꯍꯦꯛ ꯐꯨꯔꯛꯄꯗꯅꯦ ꯏꯃꯥꯗ ꯍꯥꯏꯔꯛꯑꯣ. ꯃꯉꯛꯁꯝ ꯑꯁꯦ ꯏꯜꯂꯒ ꯇꯥꯟꯒꯦ ꯏꯃꯥꯅ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯋꯥ ꯉꯥꯡꯗꯅ ꯍꯧꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯍꯧꯔꯤ꯫ "ꯏꯃꯥ, ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯕꯨ ꯉꯟꯇꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ? ꯏꯃꯥ, ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ." ꯑꯃꯨꯛꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯝꯃꯤ꯫ "ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯣꯕ ꯅꯆꯥ ꯑꯩꯒꯤ ꯏꯅꯥꯛꯇ." ꯀꯞꯄꯗꯨ ꯋꯥꯔꯛꯂꯕ ꯃꯥꯜꯂꯦ ꯀꯞꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯨꯆꯤꯡ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ "ꯑꯁ, ꯅꯨꯡꯁꯥꯁꯤꯗꯤ ꯑꯣꯈꯥꯛ ꯁꯥꯏꯍꯦ." "ꯁꯤꯅꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯆꯠꯂꯤꯗꯣ. ꯅꯪꯗꯤ ꯆꯠꯂꯤꯌꯦ ꯅꯁꯥ ꯅꯎ ꯐꯕꯅꯤꯅ. ꯑꯩꯗꯤ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ." "ꯅꯪꯕꯨꯗꯤ ꯇꯟꯕꯅꯤꯅ ꯇꯧꯔꯤꯅꯦ." "ꯇꯟꯕꯩ ꯋꯥꯗꯤ ꯌꯥꯝ ꯇꯜꯂꯤꯗ. ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯝꯗꯅ ꯆꯠꯍꯟꯕꯒꯤꯅꯤ. ꯈꯜꯂꯛꯇꯨꯝ ꯄꯦꯜꯂꯤ. ꯅꯪꯕꯨꯗꯤ ꯄꯦꯟꯅꯤ." "ꯑꯣ, ꯄꯦꯜꯂꯦ ꯑꯩꯈꯣꯏꯗꯤ." ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯇꯥꯊꯣꯠꯅ ꯀꯧꯔꯛꯂꯝꯃꯤ, "ꯇꯥꯉꯥꯟꯕ, ꯇꯥ ꯂꯨꯆꯤꯡ, ꯀꯥꯏ ꯆꯠꯂꯨꯏꯅꯣ?" "ꯂꯧꯕꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯅꯈꯣꯏꯗꯤ?" "ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯆꯠꯄꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ. ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯒ ꯂꯨꯆꯤꯡꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯥꯊꯣꯠꯀ ꯂꯥꯛꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯊꯣꯠ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡ ꯀꯧꯕꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ." "ꯐꯖꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯈꯔ ꯁꯤꯟꯕꯤꯒꯦꯔꯥ? ꯅꯈꯣꯏ ꯑꯅꯤꯗꯤ ꯈꯪꯅꯕꯅꯤꯅ." "ꯅꯪꯒ ꯆꯥꯟꯅꯔꯣꯏꯗ ꯀꯨꯁꯨꯝ." "ꯀꯩꯒꯤ ꯆꯥꯟꯅꯔꯣꯏꯗꯣꯏꯕ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯥꯏꯔꯕꯅꯤ." ꯇꯥꯊꯣꯠꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯕꯣꯏꯔꯦ? ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦꯗ, ꯁꯦꯝꯕꯤꯔꯅꯨ." "ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯍꯩꯅꯔꯣꯏꯅ." "ꯍꯩꯅꯗꯦꯗ, ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯂꯥꯏꯔꯕꯗꯤ." ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯇꯥꯊꯣꯠꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, "ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ, ꯁꯛꯅ ꯆꯥ ꯌꯥꯄꯣꯠꯇꯦ. ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯕ." ꯑꯅꯤꯗꯨ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯄꯅ ꯉꯥꯟꯕꯒ ꯂꯨꯆꯤꯡꯒꯁꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯨ ꯏꯇꯩ ꯇꯩꯔꯝꯃꯤ꯫ ꯉꯥꯟꯕꯗꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ, "ꯅꯪ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ." "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯊꯕꯛꯇꯨꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯕ ꯍꯧꯅꯕ꯭ꯔꯣ? ꯃꯁꯤꯗꯁꯨ ꯅꯠꯇꯦ,
ꯆꯥ ꯄꯤꯊꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯄꯤꯊꯛꯅꯤ ꯈꯪꯗꯦ ꯁꯤꯗꯕꯨ ꯅꯪ ꯆꯠꯈꯤꯗ꯭ꯔꯣ ꯃꯤꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤ ꯈꯔ ꯋꯥꯕ ꯇꯥꯕꯅꯤ ꯃꯣꯏꯅ ꯁꯦꯜ ꯄꯤꯗꯨꯅ ꯊꯕꯛ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯈꯔ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯩꯈꯣꯏꯗꯤꯅꯦ ꯈꯔ ꯈꯥꯡ ꯇꯥꯕꯅꯤ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯣꯏꯁꯦ ꯌꯥꯔꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯦ ꯍꯥꯟꯅ ꯆꯥꯝꯊꯣꯛꯈꯤꯁꯤ ꯍꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯨꯆꯤꯡ ꯃꯃꯤꯠꯇꯨ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯤꯅꯁꯨ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯈꯟꯕꯅ ꯃꯈꯣꯏꯁꯨ ꯀꯨꯝꯊꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯂꯨꯕꯁꯨ ꯉꯝꯂꯨꯗ꯭ꯔꯦ ꯉꯥꯟꯕ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯂꯛꯄ ꯌꯥꯕ ꯑꯝꯇꯁꯨ ꯄꯨꯔꯛꯇꯦ ꯑꯔꯥꯛꯄꯁꯤꯡꯗꯒꯤ ꯉꯥꯏꯍꯥꯛ ꯋꯥꯏꯔꯁꯤ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯉꯥꯟꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦꯜ ꯅꯈꯣꯏꯒꯤ ꯁꯅꯥꯕꯨꯜꯗꯣ ꯉꯥꯏꯍꯥꯛꯇ ꯋꯥꯏꯖꯒꯦꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯔꯣꯏꯌꯦ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯋꯥꯏꯕꯤꯔꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯨꯆꯤꯡ ꯃꯥꯁꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯌꯥꯔꯝꯗꯦ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯅꯥꯕꯨꯜ ꯑꯗꯨ ꯅꯨꯄꯥ ꯑꯅꯤꯗ ꯄꯤꯔꯛꯂꯝꯃꯤ ꯏꯕꯨꯡ ꯑꯅꯤ ꯅꯆꯜꯒꯤ ꯁꯅꯥꯕꯨꯜꯁꯦ ꯋꯥꯏꯗꯨꯅ ꯃꯣꯠꯂꯤꯕꯁꯤꯡ ꯑꯗꯣ ꯆꯥꯝꯊꯣꯛꯄꯤꯔꯣ ꯅꯨꯄꯤꯗꯨꯒꯤ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯉꯥꯡꯂꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯂꯤꯛꯂꯥꯏ ꯑꯗꯨ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯅꯠꯇ ꯂꯤꯛꯂꯥꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯂꯤꯛꯂꯥꯏꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩꯅꯔꯝꯃꯤ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯁꯅꯥꯕꯨꯟꯁꯦ ꯂꯧꯕꯤꯔꯣ ꯂꯤꯛꯂꯥꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯂꯨꯆꯤꯡꯅ ꯇꯞꯅ ꯂꯤꯛꯂꯥꯏꯗꯒꯤ ꯁꯅꯥꯕꯨꯜ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯀꯠꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯝꯃꯤ ꯂꯨꯆꯤꯡ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏꯒꯤ ꯁꯅꯥꯕꯨꯜ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯁꯣꯛꯀꯠꯇꯨꯅ ꯄꯤꯕꯤꯔꯝꯃꯤ ꯏꯆꯜꯅ ꯅꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯂꯤꯛꯂꯥꯏꯗꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ ꯉꯥꯟꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯂꯤꯛꯂꯥꯏ ꯀꯧꯏ ꯏꯕꯨꯡ ꯑꯅꯤꯒꯤꯗꯤ ꯑꯩꯒꯤꯅ ꯉꯥꯟꯕ ꯃꯥꯒꯤꯅ ꯂꯨꯆꯤꯡ ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯆꯠꯈꯤꯔꯝꯃꯤ ꯂꯤꯛꯂꯥꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯟꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏꯒꯤ ꯈꯨꯐꯖꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯛꯉꯥꯎ ꯉꯥꯎꯔꯒ ꯇꯥꯔꯦ ꯁꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯒꯤꯅꯤ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤꯅꯦꯅ ꯃꯃꯤꯡ ꯊꯦꯠꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯀꯣꯏꯔꯒꯦ ꯅꯪ ꯑꯇꯣꯞꯄ ꯌꯦꯡꯉꯨ ꯅꯪ ꯑꯣꯏꯅ ꯑꯇꯣꯞꯄ ꯌꯦꯡꯉꯨ ꯁꯤꯗꯤ ꯑꯩꯒꯤꯅꯤ ꯅꯪ ꯀꯣꯏꯕ ꯌꯥꯔꯔꯣꯏ ꯅꯪꯗꯣ ꯅꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯁꯤꯃꯗꯤ ꯑꯩ ꯀꯣꯏꯔꯒꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯄꯥꯝꯖꯗꯦ ꯃꯁꯤꯃꯗꯤꯅꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯒꯦ ꯈꯜꯂꯤ ꯉꯥꯟꯕ ꯉꯛꯅ ꯉꯁꯤꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯑꯣꯟꯊꯣꯛ ꯊꯨꯈ꯭ꯔꯦꯗ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯏ ꯃꯑꯣꯡꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯛꯏ ꯃꯥꯜꯍꯟꯕ ꯑꯣꯏꯔꯝꯃꯒ ꯑꯇꯩ ꯅꯨꯄꯤ ꯇꯥꯏꯞ ꯇꯧꯔꯝꯃꯗꯤ ꯃꯥꯗꯤ ꯇꯧꯗꯧ ꯃꯥꯟꯗꯦ ꯅꯪ ꯈꯪꯉꯤꯕ ꯇꯧꯔꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯀꯣꯏꯒꯦ ꯈꯜꯂꯝꯕꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯪ ꯑꯗꯨꯝ ꯀꯣꯏꯖꯔꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯨꯆꯤꯡ ꯃꯥꯗꯤ ꯂꯤꯛꯂꯥꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯂꯤꯛꯂꯥꯏꯁꯨ ꯂꯨꯆꯤꯡꯕꯨ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯣꯜꯂꯛꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯩꯉꯣꯟꯗꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡ ꯃꯥꯒꯤꯁꯦ ꯑꯩ ꯄꯥꯝꯕ ꯑꯣꯏꯔꯝꯗꯅ ꯃꯊꯟꯇ ꯑꯃꯨꯛ ꯏꯀꯥꯏꯖꯗꯨꯅ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯟꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯦꯞꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯐꯪꯅꯔꯤ ꯂꯨꯆꯤꯡ ꯃꯥꯗꯤ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯃꯈꯩ ꯂꯤꯛꯂꯥꯏꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯉꯥꯟꯕꯁꯨ ꯂꯨꯆꯤꯡꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯂꯛꯅꯔꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯄꯥꯝꯕ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯃꯈꯩ ꯀꯩꯗꯧꯔꯤꯕ ꯉꯥꯟꯕ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨ ꯑꯩ ꯅꯪ ꯁꯥꯟꯅꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯈꯣꯜꯗꯣ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯤꯟꯕꯤꯁꯤ ꯍꯧꯔꯦꯅꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯂꯤꯛꯂꯥꯏꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯁꯨꯕꯒ ꯆꯪꯗ꯭ꯔꯦ ꯃꯥꯗ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯈꯪꯉꯕꯅꯤ ꯇꯧꯔꯝꯃꯅꯤꯁꯦ ꯍꯣꯔꯦꯟ ꯆꯠꯂꯒ ꯂꯤꯛꯂꯥꯏ ꯉꯥꯏꯔꯨꯁꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯏꯊꯟꯇ ꯆꯠꯂꯨꯒꯦ ꯊꯧꯅꯥ ꯌꯥꯝ ꯐꯈ꯭ꯔꯦꯗ ꯅꯨꯄꯥꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯅꯪ ꯅꯍꯥꯟꯈꯩ ꯀꯣꯏꯔꯝꯕ ꯅꯨꯄꯤꯈꯩꯗꯨꯗꯤ ꯃꯣꯏꯁꯤꯡꯗꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯒꯤꯔ ꯈꯪꯗꯦ ꯃꯣꯏꯒꯤ ꯋꯥꯈꯜ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯈꯜꯂꯨꯗꯦ ꯌꯥꯔꯔꯣꯏ
Nang laina fajana henjile. Ngarang da thengnabada ngairi. Si oira male nungsiba haise. Luchinggi wahai da nganbadi hauna nuglaklammi. Haibaga tawbaga nungthilgi matamsu oiraduna luching mathanta liklai bulakpa ngairi. Ngaiba yaba ngairaba matungda kona thangda liklai masu moli tawna laklammi. Luchingdi liklai bu ubada momono kiba khanghaude liklai masu luching bu ubada mathanta momono jerami. Luching liklai na lakliba adomda changsinduna hairei. Liklai kai haige ta luching ising sokpirake. Yarani ai dum sokjarage. Wahai do hairamduna luching da nokfe tawsilamduna chatkirami luching so upai laita chakriba liklai da yengduna nokmi tawhori. Asumna liklai na ising sokpa lakpa khudingi luching na ngairamduna anido nutigi unarami. Luching maso liklai da mahaki thamoi da leiba khuding amata chithadana paudamlami. Liklai luching da sauna yengduna hairei. Nangise aibu nupini haiduna usitribra. Aibu so pangya yaba nupini haina khanbra. Liklai nangai ngoda dumna khanan ai nungaide. Masidi ta luching na haihanbani. Liklai nung soibu lairere haiduna aibu mirai biribra. Lairaba ina khunba ai ngoda khenaba leiti chapmani. Adudi karigina nangna aibu nusiba ngamjiba. Ai nusibagi lambida khong thangjingi khande. Kaigino adudi aigi punsi mahing noiga yamna khene. Wadusu ngangna mapi sinthakiba khanghaude. Luching masu liklai gi matau tabu nungaitana yemli. Liklai masu luching da ningamdana yenglamduna kaptuna chatki. Luching so mapi sinthaduna liklai da karisu haiba ngamdana lefhauri. Wakhalda so liklai na hairamba sing adu chuduna lairare. Machinda so sonthangna na solai. Ai liklai gi maramda thijindaba yade. Liklai na hairamba wahai sing adu tabda. Magi maramda khangningmane ikhaulang. Luching masu haibaga tawbaga liklai gi maramda thijilami. Hapta ani muki matungni. Numidang athengba adudani liklai bu mama macha ani aduna yamna sathina phubiduna thongal tamna jingthoraklami. Chakro chalo. Ngasigi ne yum masida changakon nasaktu yengninge. Ima aibu hingsida kaida chalo haibana. Ai chatpa ngamoy ima. Liklai gi wahaidu tabada kusumna liklai gi masamado amu phoirami. Aingonda usitrabadine hanjin nahak awafamda tabani. Thado kusum ai lali matung nangonda muhana khut thararoi. Mahakna wangang loirakpada ngairi liklai gi tungdagi nupa amana hairei. Khut tharingaiduda mamai asida khomlainaba phuramu yadro. Nganglakliba khonjel adu hek tabaga ahumadu nupa aduda yenglai. Liklai machinda sonthangna solami. Ta Luching thausa da liklai na kaptuna lairibaduda changsinduna liklai gi masamana sing adu semjinbirami. Ibelai madi mathabak yaiduna hairei. Hari kaya da ngamino yongone mase numidang sida nupa ase kauri oiramni ne. Ima ai kaudi hai khangin he nangna numidang kauraga nupa ase unari do. Kusumdi luching ubada karimna na hairei. Ima asigi nupa ase yamna lairabani. Machagi wahaidu tabada ibelai so liklai da saurupon sinduna hairami. He tongambi nang su nupa asigi matung ilaga chakroni he. Ima ai ngamoy adum haibigano. Hoi yare tatu khito birano aina haisini nang ne yumsu jangakpa yaroi. Liklai na kallaga hairaba phawbada mahakpu yumda changhan bidana tathi nganglami. Liklai masu upai leita luchingi tung inaba tarami. Luching so liklai gi khudang paiduna anidu punna nganba khugi mayumda laklami. Luching imungda lairiba nganba madi mama bu koktuklami. Ima nganba mapanamda thoro. Luching na kaubadu tabada nganbu suthaba leisu thoklai. Kaidawragi bunga. Luching noki tauna namang nupi puri. Luching gi wahaidu da thaba leisu nganbu so ngakladuna hairei. Nupi digadai. Thabalai gi wahaidu da luching gi tungda leplamba liklai du moli thoklaktuna thabalai da makhong soktuna khurumami. Thabalai di liklai naga khurumlakpa asida gyan ingaw ngawna leirami. Thabalai liklai da ngahak munna yenglaba matungda harau na liklai bu imungda pusinkirami. Numid asida ani du chenba haibadu thoklami mathangi namini. Hek nunganbaga ahal kharaga tawduna paw haidokpa chatlami. Paw haidokpa chakhiba mi sing aduna ibelai na hairakpa wahai wata sing adu halaktuna tamlami. Liklai madi
ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯕꯨꯁꯨ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯥꯖ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯕꯜꯂꯩꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯕꯜꯂꯩ, ꯅꯣꯏꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯊꯥꯕꯜꯂꯩ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ꯫ ꯑꯩꯗꯤꯅꯦ ꯏꯃꯧ ꯃꯁꯛ ꯌꯦꯡꯅꯤꯡꯕꯗ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ? ꯏꯁ, ꯃꯁꯛꯀꯤ ꯋꯥꯗꯤꯅꯦ ꯁꯥꯊꯤꯅ ꯐꯖꯕꯅꯤ꯫ ꯏꯃꯧꯗꯨ ꯀꯥꯏ ꯂꯩꯍꯧꯒꯦ? ꯏꯕꯨꯡꯉꯣꯒꯤ ꯀꯥꯗ ꯐꯝꯍꯧꯕꯅꯤ꯫ ꯊꯥꯖ ꯍꯥꯊꯨ ꯍꯥꯊꯨ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯜꯂꯛꯏ꯫ ꯂꯨꯆꯤꯡ ꯃꯥꯗꯤ ꯃꯃꯥꯕꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯃꯥ, ꯊꯥꯖ ꯃꯥꯗꯤ ꯂꯤꯛꯂꯥꯏꯗ ꯍꯥꯟꯅ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯐꯖꯩꯅ, ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯃꯤꯗꯅ꯫ ꯂꯨꯆꯤꯡꯗꯨ ꯃꯈꯣꯛ ꯈꯣꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯃꯤ ꯒ꯭ꯌꯥꯟ ꯂꯣꯏ ꯉꯥꯎꯔꯅꯤ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯤꯕꯣ? ꯍꯥꯏꯗ꯭ꯔꯤꯗ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯥꯖꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯑꯩꯁꯦ ꯂꯨꯆꯤꯡꯒꯤ ꯃꯃꯥꯅꯤ꯫ ꯂꯨꯆꯤꯡꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯂꯤꯛꯂꯥꯏꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯥꯖꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯏꯃꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ꯫ ꯊꯥꯖꯅ ꯂꯤꯛꯂꯥꯏꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯂꯨꯆꯤꯡꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯃꯧꯁꯦ ꯑꯩꯅ ꯂꯥꯏꯔꯕ ꯁꯥꯔꯒ ꯀꯣꯏꯔꯤꯅꯤ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯍꯜꯂꯝꯗ꯭ꯔꯤꯅꯦ꯫ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯗꯨꯗꯤ ꯑꯩꯁꯦ ꯂꯥꯏꯔꯩ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯤꯗꯣ ꯄꯥꯝꯃꯦ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯐꯪꯉꯕꯅꯤꯅ ꯂꯨꯍꯣꯡꯉꯁꯤ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯅꯤꯡꯉꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯆꯤꯡ ꯃꯥꯗꯤ ꯏꯀꯥꯏ ꯈꯥꯡꯗ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯊꯥꯖ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛꯅꯤ꯫ ꯊꯥꯖꯅ ꯂꯨꯍꯣꯡꯅꯕ ꯃꯆꯥꯅꯨꯄꯥꯗ ꯇꯛꯁꯤꯜꯂꯛꯄꯗ ꯂꯨꯆꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯃꯥꯜꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯂꯨꯆꯤꯡꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯇꯅ ꯂꯩꯔꯛꯄꯅꯤ꯫ ꯂꯨꯆꯤꯡꯁꯨ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯃꯍꯨꯠ ꯉꯥꯟꯕꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯕ ꯃꯆꯥ ꯁꯥꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯒ ꯇꯣꯃꯥꯜꯒꯅ ꯃꯆꯥꯒ ꯃꯃꯧꯒ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯄꯨꯔꯛꯇꯨꯅ ꯆꯥꯎꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯗꯨ ꯏꯕꯦꯂꯩꯒ ꯀꯨꯁꯨꯝꯒꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯥꯗꯤ ꯂꯨꯆꯤꯡꯕꯨ ꯂꯥꯏꯔꯕꯅꯤ ꯈꯜꯂꯨꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯫ ꯏꯕꯦꯂꯩꯁꯨ ꯃꯆꯥꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯪꯕꯨ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯥꯏ? ꯊꯕꯛ ꯁꯨꯕ ꯆꯠꯄ, ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯒ ꯂꯨꯆꯤꯡꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫